colleagues, and parents. Wish you all a happy Teachers' Day. I have to ngasi ozasing inungaraba numit asida ozasing bu ikai khumnabagi thorab asida wahai khara phongdongnabagi khudongchaba ama pibibagi damakta pumnamakko hainai leitana thagachari. Ahanba mapnada Teachers' Day celebration asi karigi damakta pangthulibano haibadu mayamgi mafamda aina khamjaba khara thamjage. Teachers' Day celebration asi 1962 September 5 tagi ihan hanba oina India da pangthokpa hauki celebration asi haurakpagi waridi Bharat ke ani super president Dr. S. Radhakrishnan di marumappa mahaki Mahair Singh kharana magi manakta lakuna mahaki birthday celebrate tausi haina mangonda haudoami aduda mahangna haiki adu oiragadi aigi birthday asi ozasing da kathokpa oina ozagi numit natraga Teachers' Day celebration oina taubiyu haina hairaki Madugi numitudagi Teachers' Day asi pangthokpa haukibani. Dr. S. Radhakrishnan makhana oza oibata natana yamna maming chekka scholar amani aduna mahangna ozasing ikai khumnaba utpa oina celebrate tawbisi haina haiki. Ngasi numit asida aiha oza amagi numanjaba amadi chawthokjaba paujai. Teaching haiba asi aina khunjabada mahairoi singbu chumnagi academic knowledge iba amasung makhoibu exam da mai praknabagi damakta prepare tawhanaba hotnabada aduda natte haina aihaga thamjani. Education haiba asigi maruoiba objective ti from darkness to light haibani amadi students singbu overall growth ama lehenaba hotnabada thawdang lawba amadi makoigi mama puknungdagi yawaraba potential adu unleash tawhanba makoigi school life amadi moigi future da thengnagadawa challenging adubu karamna face tawbadagi amadi achumba maikaida pubirakadagi haibagi mateng pangbiba guide tawbiba adubu suni oza aikoigi pandamdi students singbu knowledge amadi skill yamna leiba aikoigi society gi sukanada matik chaba worthy citizen ama ohanba haibaduni worthy citizen ohanabagi damakta aikoina makoida academic knowledge khakta natana holistic education piba asini masigi damakta aikoina makoida taki tambiba matamda knowledge khakta natana critical thinking problem solving creativity moral values interpersonal skill amadi collaboration sin asibu thainanaba taki tambi learning process haiba asi namatagi oiba process natte haina khamjanini masidi mahairoi amasung oza anima useful oiba amadi learn tawba process amani haina learning process asida maru oina id student sinda haijaningbadi nakoina di khalamba yai aikoigi ozasing asina soft skill or hard skills mayam ama khanganbire haidana adubu tasengbadi nakoina nate we also learn from you a lot ozasing na khwaidagi nungaijaba nakoina punsida successful person ama oiba ngamkhibaduni ai hangna mafam asida mafam matam khara oza oirapasida kawba yamidaba punsigi suningsinguna leiradaba nungairaba moment sing adudi nakoina karigumbada aruba concept ama khangnaba hotnajaraga khangambagi kupta nungaibagi mikupto nakoini expression do aina ubobado adudagi hena nungaiba ani subamok leike ai punsigi su kawba ngamjaroi adugumba moment singse adu khanjakibadagi aina oza oibagi profession asida phongdajrubase aiga chanajaba amasung pamjaba profession ama oirame haina aingonda apinba amadi ningba thunge haina khanjaki asigumba ozasingi khwaidagi maruoiba numit asida koi mayamda oza mayamda student nakoigi khangningba nakoigi energy amadi henna learn tawningbagi apamba utpadugidamakta thagatpa phongdokchani aihang oiriba sinfam ase meaningful oiba sinfam amani haibadu aingonda nakoi mayamna thajaba pawanibagi amuka hana thagachari oza amadi satra haibase tatna thana yadraba marini haibasi aikoi amatana kaugumsi amadi aikoi masel amaga mateng pangsinaduna life ta lakpa challenge kaya punna face tawninasi amasung makha kana mahi haibase punsida we should never stop learning asum tawrabadi aikoina punsida
ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯄꯥꯎꯈꯨꯝꯁꯤ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯣꯠꯅꯕ Thank you. ꯐꯖꯅ Good evening for Miss Nilovelty. Thank you, Sanara. Next, I call upon Miss Nilovelty, Assistant Sir, to give some valuable